Online Manipur YouTube channel swing birba mayam pum namang puam kahna taram noksari yam nungaiba pawam khakta hanbada thamjage Air India Express ki first flight Imphal to Guwahati to Delhi ki special oiba flight amada Meitei amasung Naga singi Manipuri indigenous community ki picture ama aircraft ta Air India ki flight aircraft ta Utkibagi yamna proud oiba mami amani proud for Nagas and Meiteis Air India Express first flight in India Imphal Guwahati Delhi a very special day for Meitei and Naga for showing Manipuri indigenous community picture in aircraft aduga mathangi update asna Arambai Tengol dagi lokhachage aikoi leiringai da aikoi gi special amata kaidawnung da makhoi dawno mi gi makhung paiduna kanbiyu haijahloi haina Arambai Tengol na phungdukpiri aduga mathangi update asisu Arambai Tengol dagi ne punba yade khatnai kai luchingba oina ba tane adu ada tawriba mayam se ireibak ipurup nungsi ba watpagini ireibak ipurup nungsi rabadi atai amata khanglak aroi urak aroi ikoi maselgi nungaina taba khannarak aroi pandam dutang urak ani yaunaba khalaklani tawrak ani napal leinar aroi luchingba sanarak aroi chap manana panthungpham yobagi wakhalonda laklani Meitei kanba sidang khannaraga thabuk tawrak ani haina Arambai Tengol na sumna phungdukpiri aduga top update amana paumi nataba miyoi singna press thaba waist natragana jacket litpa amadi press thaba sticker sing vehicle da napagi thawong khudakta lepiyu Manipur irang asina maram oiduna miyam da pau fauna hanbagi mathau pangthokliba paumi singsu awaba amadi khudongchadaba kaya mayoknari sayag asda register tawdaba media practitioner kaya amasu thoraktuna miyam da samamnaba pokhanbagi mathakta ta sengna mathau tawjeriba paumi singda apanba oire khudam oina youtuber blogger amadi blogger kaya thodok thokpham da hakthengnana laktuna masana apamba mawong da miyam da pawdam piba pumnamakna thengnaraba ngaktani asiguma miyoi sing asina thodok thokpham da changbada amju amadi EGM na thingbagi hakleite tawbutabu makoisu press thaba waist natragna jacket sinaba sidi yabungamloi makhoi gi maraktagi miyoi khara press thaba jacket masa gi vehicle da naplaga chatle haibagi pautai maramasina press thaba natragna jacket amasung sticker paumi nataba miyoi singna sijina biganu aduga police amadi law enforcing agency na press thaba waist natragna jacket amasung sticker sijinai haiduna hekta komthok biganu mayek sengna masak masa khangduk pagi thabuk chathabiyu haina general secretary amju amasung general secretary EGM animakna sign tawba press release ama thadukpiri video sing bibagi damakta online Manipur YouTube channel asibu amuka nathakachari anob update ki damakta channel asibu nuksibiduna subscribe to biramu thank you